Kukigi Wathok Manipur Khaktagi Natte Malemgi Wathokni Awasi Kangla Pau Pau Segi editorial kalam dagi lakhachavane Laiva kasigi da natana Malem Pumbagi Wathok Waidiba Chin Kuki Zo Narco Terroristingi Wathok Asi Manipur da akhanaba midyang thamduna state asigi apunba saktam thugaidaga makhoi ki tongan ba laivak natraga union territory semnaba war crime sathariba si laina loba yaroi Wathok asi lumna lawbaga loinana landarakliba foreigner terroristing asi matam sana laksin duna laivak asi dagi takthokhinaba India government hona famthoe illegal migrant terroristing asi na mamang thakta laivak asigi northeast state kharada makhoi ki tokhaiba laingaklon semnaba thengkhang kayada lalo sathaba laikhre loinana Manipur da haukiba sahi 2023 gi May 3 dagi khangaudana landaraktuna yellow mimitay singi mathakta khut thaduna Manipur gi apunbagi saktam thugainaba war crime satharakpa tha taraga taruk mapung phajilaglaba fauba waroisin purakpa ngamdana leire hairiba miyoising asina matik sana khulai paiba lalaglupsingna laibak asiga yumlonaba Myanmar dasu war crime sathaba leptre masida natana Bangladesh dasu crime kaya sathaduna makhoigi oiba yumfam thonaba honabagi wathok singsu leire laibak asiga thangnana leiba laibak singda Chin Kuki Zo Narco Terroristing na laibak ki security da singna bagidamak laingang na makhoigi mathakta military action lokhatuna akan ba lantheng thengna duna lamhen tuhen ba sing laksina ba honaba amadi makhoibu hek ubada faba masung hatpana chingbagi thabak sing chathaba leptre Myanmar amasung Bangladesh laibak tagi lanjena rakhiba lamhen tuhen ba Kuki Zo gi khulai paiba masung paidaba sing aduna Manipur yauna yumthangnaba Mizoram da lanjena rakpada state ani asina minungsegi makada makhoibu sangjafam pibagi thabak sathariba sina maram oiraga Manipur gi apunba saktam thugaina bo honabagi lalongda hena khudong chaba piba oina thokibasi laibak thibane masagi haurakfam sapsana khangdaba amade makhoigi laibak leitaba Kuki Zo kanglup ki miyoisingna mafam amadagi mafam amada hongduna koisa chatuna makhoigi yumpham thona bo honabada thunglu ba laibak sing adugi puwari amasung natki chanabi semdokpa amade Makhoina khundasan khiba mafam sing adugi maming onthoktu Kuki londa maming thonjin bagi lalong singsu leptana sathering puwari lamit lon semdok sadoktuna lam khudum chansinna bohona riba Kuki singna makhoina sengba yellow mini amade mitai singna makhoigi lamun khibani haiba aranba propaganda sathabagi mathakta mitai singna makhoibu paktak ni hat genocide sathari haiduna sandokpa leptre Kuki singna aranba propaganda sathariba sigi mathakta Anoba propaganda waina makhoina asengba nagane Jeliangrong na makhoigi mapa mapugi haktatagi mapa mapu oiduna lae aduga tangkhul ne naga haibadi linbu latpa puja tauba kangbu ne aikhoisu lil puja tauba asengba nagani haibana chingba semjin sajinba wafam puthoraki basina naga amadi Jeliangrong dasu lalgi mayol tamlakhibani lawe Kuki singna thadaw amasung kom kangluki apikpa community singbusu makhoigi community ni haijenduna Chatharagliba semjin sajinba lalongga iroinana apunbagi saktam thugaina ba lepa leitana war crime chathariba sigi matangda laingak amadi miyamna laina lawpham thokte Manipur laingak na makhoibu ST list ta hapsin khibadu kakhatpa amadi suspension of operation handoktuna matam sana para tambibaga loinana makhoibu maramdamda halandriba phauba lalgi waroisin purakpa ngamloi terroristing na laibak thugaina bohona duna mihat mipun huran sinthigi oiba ka henba thabak sing chathariba sida India government tumina election ba tawroidavane Kuki singna makhoigi aranba thawong sing kupsinnaba amade central government ta namthak tawduna makhoibu chanbinaba India gi machu ahum gi phiral sisinaba amade Bharat Mata na jai haiba kholaw lauksinbada pangthaduna wathok asida politics tawduna leiba taravade Manipur miyam gi maikheida gisu pre merger agreement ki demand tawraklabade kari fibam oigadagi haiba sene Kuki singna aranba puwari semjinduna India gi apunba saktam thugaina ba sathariba lalawbo Malemgi isu hena ba honariba si kaidongmaida mai pakpa ngamloi